Enforcement Directorate na Mpcc gi President K.Meghachandra samon Tourakkhre. Manipur Pradesh Congress Committee Mpcc gi President K.Meghachandra bu Enforcement Directorate ED na samon Tourakkhre. Enforcement Directorate New Delhi na samon taubagi cherol adu chatliba tha asigi ahumda issue tawkhibani. Adum oinamak cherol adu ngarang K.Meghachandra gi makhuta yawrakhibani. K.Meghachandra apokpa laikhidraba K. Kulabidu Thoubal District ki Yairipok Bisnu Nahadagi mahaki mathakta ED na tharakhiba saman aduda palleba wafam singdi Prevention of Money Laundering Act 2002 gi Section 50 gi Subsection 2 amasung Subsection 3 gi makhada Money Laundering case ka mari lainana proceeding chathagani. Aduga Indian Penal Code ki Section 1860 gi Section 193 amasung Section 228 ki makhada Judicial Proceeding chathagani hairi. Prevention of Money Laundering gi makhada Proceeding chathanabagi damak saman thabani. Prejudice oidanabagi damak chap chaba praman natraga Book of Account natraga mari lainaba atay che changsing akaknaba matamgi manungda akaknaba mafamda lakadabani hairi. Nakal amaramda Congress ki luchingba Jairam Ramesh na Mpcc ki President Wangkhim Kendra gi MLA K.Meghachandra gi mathakta Enforcement Directorate na saman tharakhiba adu rajniti gi lautunabani laman khumnaba amadi aki akhang pibagi thawongni haina yaningdaba fongdokhre. Meghachandra na akiba laitana BJP gi luchingba sing maru oina Prime Minister Union Minister amasung Manipur gi Chief Minister gi mathakta wafam kaya fongdokhi. Loinana mamang chahi gi May thadagi Manipur thugainaba hotnarakibagi matangda wafam kaya su fongdokhiba laikhi. Enforcement Directorate na saman tawbagi che adu Meghachandra na fangba ngamkhre. Manipur da Union Government na paikhatliba thabak thauramsing fail oirakpa Narendra Modi na tha 18 suraba irang nangliba state asida chatkidaba kaya adubu menkhatnaba maral sibagi thawongni hainasu akanba mawongda yaningdaba fongdorakle. Wafam asi Jairam Ramesh na mahaki microblogging site X ta thagatlakibani.